ngasi maruba pauda Congress ki election ki manifesto ngasi phongkhre Nicholas de miyam na mai pakna sakti sinarak labadi lak gi chahi manga gi manungda thabak phangriba na ha lak ahum thabak phangani haire Manipur ki ngam khai da singnar pakhudimak mayok na bagal loina issue asida India government tak kaidong nung dangak no loi haina Chief Minister Okram Ibobina phongdokrai amade Congress lengang na tongan purup sing da ngai ki rajniti tawduna khundamina di purup sing mache tan na honari haina BJP ki wangang loi nongthombam bire na maral siri Kurumjari ISTV pau miyang tabi basing butaram nokchari hauji pau sandong pizari Congress ki election gi manifesto ngasi phongkhre mikhala sida miyam na mai pakna sakti sinarak labade lagli chahi manga gi manungda thabak phangdriba naha lak ahum thabak phangangani hari Congress baban da pangthokiba manifesto phongbagi thorum aduda MPCC ki president TN Hauke Chief Minister Okram Ibobi Deputy Chief Minister Gaikhangam MLA Singh Party ki Luchingba Singh amasung AICC ki General Secretary Manipur in charge Dr. SP Joshi Shu Sargyake English amasung Manipuri lol da puthokiba government asina chahi manga da pangthokiba maruiba thabak thorum Singh pali Makhatana Congress ta mai pakna sakti sinarak labadi ahanba oina thabak taraga mapal mapung oina pangthokani haire Chief Minister Okram Ibobina puthokliba manifesto asigi matang da palladuna Congress na Manipur gi apunba saktam amasung lamgi ngamkhai ngakna thamnabagi damakta constitution na piriba sakti adu ngakna chatnanaba center da taksin gani Law and order gi phibam phagalakpaga loinana assembly segment taretage armed forces special powers act lokthokibagum state asigi mafam sinba thungna lokthoknaba honagani Lising ani kungani toy fawbagi manungda state asigi yumthong khudingda thaknaba ising phangangani Lising ani kungani toy fawbada chada cha malari khaibagi chang phangba ngamnaba pandamda school amasung college singi machak mathum sing thakwana thamgani Jing amasung tam animakta chap manana chawkhatnanaba manaba khudong chaba sing phangangani Lising ani kungani toy fawbada khungang punnamak samna hanaba lambi thong semgatkadi Yelongwe de Gilaklaba Mio Karup Sing Apamba Punamak Ngak Sengani. Lakadoriba Chahi Mangasida Lebaki Apun Basakta Ngak Nabagi Damak, Tong Manaba Kunai, Lingnanaba, Law and Order Ngak Nanaba Made, Chokot Pagilambel the Kumang Choks Natangs Nabagi Damakta Congress na Kongpam Jet na Lebli Haki. Institution government next 5 years later, skill development is training number one top priority Manipur ki ngam khaida singer pakhudimak mayok na bagaloina issue asida India government ta kaidonungda ngak noloi haina Chief Minister Okram Ibobina phongdokre Block Congress Committee na sinduna Kendra asigi Congress Mirep RK Anangi hauba marak Lauren Bamlekai da pangthokiba piral chingkhatpa amade miyam gi mifamda Chief Minister na waphamasi phongdokibani Thoramatuda Deputy Chief Minister Gaikhangam I Hemochandra Govindas Konthaujam AICC ki General Secretary Manipur in charge Dr. SP Joshi amasung Ramesh Jinthala su sarugyake Chief Minister na makatana phuru khudimak na khundaba Chahi lising ani henbaki puwari leiduna maning tambalebak ama oiramba Manipur gi matam adu ki ipai pusingna kanakumba amatada ngak non kide India government na NSN IM ga wari sanaduna framework agreement khu ipina duna Manipur thugai na khonari basti warosin purakpa sungam ngamloi Lalawa singa wari sanaduna tangdu leita ba phibam ama hanjinna bahonabada government asina sogari adubu Manipur gi apunba ki saktam kahen badi shukya yaroi Amaromda BJP ki Congress government na senja thumja na hare haina lauriba kangbu asti matamama da Congress yawam laga minister MLA kaya oikraba senja thumja da wathok oikraba ngaktani haiki akoi se moi saron suon ne ba koy ba kana da so koy kok no loyeba aduna karimata framework agreement adu da moina lolaga underground elements sing se
सानरगा NSN IM से खुलाई होइना सानरगा मोइना शक्ति मुन्नना बाना तौसे कदौनों द माइ पा ओय कदौनों द माइ पा ओय Deputy Chief Minister Gakhangamna Union Home Minister Rajnath Singhna Framework Agreement ta Manipur gi oiba wafam yaudi haina phongdok lambadu jinhai oibana Manipur miyam na pamde madug mehota che chang oina puthokna miyam da khangalu Framework Agreement ki manung da kari yaubage khangandana thambasi karamba agenda no hanki Manipur pajala kun dipana yadra chei taramana chopna Chief Minister oila ama ola Chief Minister se mashi तो हल्लो अदरी बीजेपी एक होना नहीं बनूंगा करूँ ब्लॉकेट लिफ्ट हंडे मतलब दी अथॉरिटी पुनः वैसे मुझे सुनना था लिफ्ट हंडे मतलब मसला मसे बंद तो वैसे मुझे ब्लॉकेट तो मुझे यावी Congress lengang na Manipur da khundari ba tongan ba phurup sing da ngaiyak ki rajniti tawduna khunda minari ba phurup sing machet tahanna ba khonari haina BJP ki wangangoi nongthombam birena maral siri wangkai kendra da BJP ki mirep oiriba wai irabot ki khurai da lebi yum da pangthoki ba phiral chingkhatpa ki thoram da waphamasi birena phongthoki bani thoramadu da MP Prahlad Singh Patel Radha Vinod BJP ki President Babananda Hana Union Minister Maidinu Kamson su sargyaki N Birena Manipur da paliba Congress government asi drug lalonba sing sogatpa drug kamari lenaba kesta chenaba miyoy da vote lephanba party ni Chindana drug na hogolakliba Naharol Singh manghali haina lauri aduga thabak na Naharol mangnana ba tawri haina maral sikhi Union Minister Rajnath Singhna ngarang Imphal da laklambada Framework Agreement ta Manipur gi oiba wapam amata yaude Manipur gi apunba gi saktam kaigadaba leite phongdok lamba asina BJP gi phirep mayek sengre NSN IM gi India government ka tawna khiba Framework Agreement copy hauzik phangre haiki NSN IM ka kulli sandokal hayado narang भारत की मनोंगी होगा होम की खबर बुढ़ीबा श्री राजनाथ जी ना यूनियन मिनिस्टर ना क्या मैं कैटेगोरिकल ये होगा ना थंबे मणिपुर की नौकरी इंची मकान में अगर फ्रेमवर्क एग्रीमेंट मणिपुर की वापम याऊंगे है वैसे यार में क्लियर होने थंबे सेंटर में मेरे बीजेपी सरकार ने मणिपुर की प्रजा को Wairabona Mikal ki Court of Conduct laglamdai da government asina aran bamong da employee listing taragi mathak ta hapchinduna senja thumja chawna tawkhre masi Congress government asigi aran ba thawngni amaromda hojik chathari ba economic blockade asi center na piragliba paramilitary forcing amade hanna lairiba forcing asna national highway da tingthoklabadi lemgani state ki law and order si state ki subject ni haiba paliba Congress government asina khangdaba mali haiki 44,000 paramilitary forces pigre adilariba forces ina tingmo tongrin pa di ba process hokta kagup tu tumane ba adu tari gumba ma to tawdana center ma tawdana tabora it is very silly allegation but it is very simple in our part to say so then as it is law and order it is the purest subject the center will sort of have the particular thamudam Highway the Central Paramilitary Force khara thajilaktuna economic blockade hangdokna bani hairibasi rajniti gi khudong chabalobani Imphal Jiri lambi gi di ngasi phawba center na wafam amata phongdokpa leitri haina Chief Minister Okram Ibobina ngasi thanga kendra gi Congress ki mirep oiriba Tongbram Mangi Babu gi phial chingkhatpa ki thoram dhaikre Mangi Babu gi Moirang Khunong mamang lekai da leibe yumda pangthokiba thoramadu da Chief Minister Okram Ibobina makha tana haikibada Manipur sarkar na thabak kaya pangthokpada center na khud thingjinba mathau tade state asigi sasan khudong chanaba semning ba sembada thingba ngamloi UNC ga punna chatminariba BJP na panglaw da lawraga praja da achumba saba oithokloi framework ta kari yawi haiba wafam miyam da khangandriba karigino haiki अकोई कांग्रेस वही भी आई बीजेपी वही भी आई सिगुम मिस्टर शक्ति पावर पाइन ना बा
politics tawbasidi tawnaroisi inthokka injingda tawbasidi tawnaroisi haidna ai BJP ki sinau sing maruina central da sarkar private BJP sinau sing manipur da wari bese congress khaptani haiga di phaba BJP su naga su kuki su khoi punna mak wamina banina adu masi noina su central da pressure PBU khoi su haijari bani masidi NSN IM se strict instruction ma yaroi nimisiu mung da noisi hangada mera hana su dum tawi ngasi thormaduda MPCC ki president Tian Hauke deputy chief minister Gaikangam minister Govindas MLA Loken yauna luching bakana sargyake MLA Loken na phongdo kibada Manipur thugai na basiliba NSN IM dagi Manipur kanchi hairabadi congress ki sasan amukhana la annana ba hona minasi haike Govindas konthau jamna Manipur praja miyam bu na thaiduna thamna phonariba oidaba ngangba BJP party dagi miyam na jackson ba matuk tare haike ngasi phaw Bharatiya Janata Party na oidaba ngangbagi hainabi akhoi ga rajya sida leiba makhoi gi leader oidaba ngangbagi adugum laba principal kayama leiba singa se asigi tiung na ngangdo ngasi phaw chatli haibasidi mangdaleng sin biri bahalaman sing naharol sing haila khamira wafam Mikhalgi Court of Conduct head Chatnaba Hokibadagi Income Tax Department North East Region Guwahati Investigation Wing Surveillance Timna Manipur ki district Khudimakta Chatharakri Bati Wahumba ki Thabakta Punna Black Money Lupa Crore Taragani Thoi Khangdok Pangamle Chathariba Thibahumba ki Thabak Sing Yangsnanaba Income Tax Investigation North East Region ki Principal Director Shishir Jha Intelligence and Criminal Investigation ki Director Bikram Sahai ngasi Imphal da thunglakre ngasi numidang wairam chingmairong da leba classic grande da pangthokiba pawi mifam amada Mikhal asigi income tax department ki oina nodal officer oriba additional director C Dipakna ECI gi guideline ki matung ina investigation team sing khaidok naduna ngasi pawda Manipur gi tongan ba mafam tareta thibomba ki tabak chathakre department asigi official khumbudrana ngasi pawda aranba mawng da thamjilamba lupa crore taragani thoi khangdok pangamle haike Director Income Tax Bikram Sahai demonetization tawkibadagi bank ta sel thamjilaki basing yangsinduna lakre Manipur da surveillance team singna black money lupa crore taragani thoi khangdok pangamkiba asigi matangda election commission ki kangbu unaduna khanargani black money singi mari makhongdi kana dagi no haibadu phongdo uyakide We are looking at money which is getting circulated, the potentiality of the money which can get circulated for use. Okay, we are not saying that that particular person who's filing the return or for elections, that person's money is being, that is not the issue. Issue is that much of money which otherwise would have got circulated has got frozen as a result of the action. Wangjing Tenta Kendra da Congress ki mirep oriba paunam Brazen gi Mikhal gi Piral chingkhat pagi thoram ngasi Wangjing wangkai da leba Brazen gi yum da pangthokre Chief Minister Okram Bibobin haikibada wathok sing chawthok na bahona ba amade praja miyam wahan ba political party singi manungda BJP su amane Center gi lakpa BJP gi luchingba singna thabakti tawdana chinda pangang dangang duna miyam bu thajahanduna leire Manipur ki praja miyam bu apangbani khaliba Manipur ki saktam thugaina bahonariba BJP asi para tambirasi haiki Any national institute puthokasi state government and lamji lemne bigadamni animak pire prime minister lakani haina helicopter semna pasam yam thada hale adu laksu lakti BJP sin machin thi mo national sports university link pahaisi bharat ki parliament da bill ama pass taw wadaka huwa Hoji Pava, Moy Wakanji, Akoida, Koi, Supaga, Manipur upon money and a Kali Rakandeva. Allo, other Bilsi passed out the Akoida Harry. Bilsi passed out below Congress MP, Lego Yamish for Togani. Bilsi passed out below Aduga. Temporary campus with the Lautu Piraga. Kumanapatra, Sports Authority of India, Sai Complex, Amata Hobiro
Kairao Kendra da NEIDP gi mirep ori party as Gopen gi firal chingkat pagi thoram janam sanrok ta leba masagi mem da pangthokre party sigi luching ba kaya na sarugya ki ba thoram adu da Gopen na haiki bada handa ki mikhalasi da mai pakla badi Kairao Kendra se Kendra pumna maki manung da khwai da gi phaba Kendra ohengani phongdoki Tingkhang di tingkhang na hangadabani haibagumna politics na handokadabani haibase Northeast India Development Party gi arepani haina parties gi mirep oriba pasoi kendra gi sapam kunjakishor alias kebagi firal chingkhatpa made political conference ta waphamasi phongdokibani Thoramatu da party gi president and Samarjit vice president yauna atai kendra da mirep oriba singkaya susargyake Thoramatu da sapam kebana handa ki mikhalda miyam na mai pahlabade khunai sigi hanba leitana thabak tawgani haike party gi president Samarjit na matam gi awanba ma purakpa ngamdrabade awanba khunai leiba ngamloi India ki constitution na piri bahag sing hojik phanglibara haibasi neina da bayadre amaromda politics na amaga khaibung toholibasi aphabanate aduna aphaba wakalol galoina na chawkhat lambida hena miteng thamlasi haike India Development Party na harak saliba nasi amam khulaya amada naanti na sikayro this is the only stars which can shine in darkness amam tamangan nambasi start what we said today so I couldn't see in the problem harak saliba they are the stars of our dark society Tadubi Kendra da Manipur National Democratic Front ki mirep oigadoriba Hingwa Thomas ke firal chingkhatpagi thoram ama mahaki lairau chingda leiba mayumda pangthokre ngasi ki thoram atu da MNDF ki working president Bijoy Koijam tongan ba Tadubi Kendra da leiba khun kaya gi luchingba singna athoiba mithunglen oina sargyake thoram ga mari leinana candidate oriba Thomas na hauzik Manipur da leiriba tribal singi shothana hingliba mahingasi ubadagi rajniti da khongdarakpani Nungai bamina hena nungai kiba amade awaba mina noma gi warak liba kaya asi chingi mafam singdagi kohnana ba mahakna mikal da mai paklabadi khonagani haike jibga soina sarugi akiba Bijoy Koijamna masana masabu aphaba saduna rajniti gi wa ngangliba sing miyamna khanglaba ngaktani Congress amade BJP miyam gi awaba kongna ba khonabagi mahutta masa gi party singi kanna ba khonaduna leire Hauzik party ani asna miyam da thabak oina tawgani haina wasak libasing miyam na nokning ba phawre MDF ki oina ching tam haiba wafam leite party asna Manipur da ching tam haiba wafam asi manghanna ba khonagani haiki Congress amasung BJP na Manipur kanba sarga ngangi ba oida pado mayam sing asi ate karimta natti vote phangna hona bane ba sai thamjage adugumba kaisu leitaba khoi tongan ba isu singa aina tobani mana torambani mahanga toholambani haibagi khadabri mohta solution ama putopagi mohta mokhoi wasen khoi blame tomaba se masi asam baduga kadhegani magun yawdaba khoi party ne logani Wabgai Kendra da North India Development Party ki mirep oriba M Ranjit ki firal chingkhatpaga loina na miyam gi mifam ama pangthokre thormatu da party SG president Samarjit Sargyaki National Congress Party ki Kairao Kendra da mirep oriba MI Khan ki firal chingkhatpagi thoram amaga loina na political conference ama masagi yumda pangthokre thormatu da party ki National General Secretary Tariq Anwar Northeast in charge Narendra Verma party asiga chatminariba Left and Democratic Front ki miyoi singsu sarugyake handa ki mikhalasi da Kairao Kendra bu chawkhatpagi lambi da changsinbaga loina na kanglup ki khena ba thamdaba manaba khunai ama sembada mideng changani haina MI Khan na phangdoki All India ki oina state manga election tawada minority Muslim ticket amata pide masina maram oiraga lakada Manipur pangthokada election da BJP da Muslim ke vote 10% suna piroi 90% na Muslims 90% Muslim na BJP ke against the vote pigani
Jiri Kendra Congress ki mirep oiriba Thodam Devendra ge firal chingkhatpagi thoram jiri de leba mahaki yumda pangthokre thoram atuda TS Devendra na phuruk kayana khundaba jiri pamda mipung khudimake aningba apamba sing thungnabagi damak secular oiba political party tangai phade Congress na secularism da yumfam oiduna miyam gi damak thabak tawi matam kaya nungsi chanana lairaklaba jiri bamda mioi kharana inner line permit ki matang da aran bawafam putoktuna Congress pu masak thianduna nungsi chanana laiminariba asida ILP na jiri miyam gi thamoi shokadaba lairoi gamena constitution ki wangwada thabak sungtok toroi haiki only are the children command the city of the regular African I could travel in Muslim 10+2 की education system Pagatanaba All Manipur Government Higher Secondary Lecturers Welfare Association February kungamanga da Manipur da Prime Minister Modi ne lakpada association ki dabi sing yauna memorandum pishingani haidi ngasi Johnson School da pamkiba association ki educative mi phamna warik asilo kibani matamga chunaba education system ama puraknaba anoba subject sing hangnanaba matik chaba infrastructure pinaba oza singbo matik chaba training pibagloinana lecturers singbo central government ki makhada laiba higher secondary oza singna phangriba pay structure sing phanghanana wafam memorandum asida yaugani hari hauji pawgmer thana temna bre matang lamunyasi Swiss rolls with exotic fillings from Winkies, the cake specialist. Kai noita, nana landline sum season resibo. Same khonjol do nang su tabiyo. Numi khudingi 9 p.m. to 7 a.m. Amasung Sunday khudingi 24 hour any call any network all over India free oini amadi mipong khuding mang jinna bayaraba BSNL landline ne. Adudi akhoisu hayengma BSNL gi landline connection to minarasi. Pain relief ointment. Kwang naba, ok sikpa, tang sikpa, puna blising bada, sinaba yarba, lipsa putna putuk saba, oza. Beneath 100 meters from the Earth's surface, naturally filtered through saline stones, pure, clean, and healthy water. Uripo Green City की दमकता इकाई खुमनजरिबा लैंड ऑनर्स सिंगमती पांथोइबा हाउसिंग फाइनेंस कंपनी लिमिटेड PISFCL की मैनेजमेंट टीम गगी ओइबा अपुनबा मिफम अमा लागिबा मार्च की तांग तरुक निंगथौकाबा निमित की अयुं पुंग 10 मखाइ ताबा मतमदा होटल क्लासिक ग्रांडे दा पांथोकजरगनी इकाई खुमनजरिबा लैंड ऑनर्स सिंग मतम चाना लेंबिरक्तुना हारिबा मिफम मजदा सरुक याबिननबा हाइजरी फेब्रुवारी की तांग 19 फावद मिंग पिखतपिनबसु हाइजरी मैनेजमेंट टीम पांथोइबा हाउसिंग फाइनेंस कंपनी लिमिटेड उरिपो इम्फाल ब्रेक मतुंगा अमुखन तराम नोकचरी मखाताबा पाउदा कांग्रेस के एडीसी मेंबर ओरंबा एल गांगते अमदे तामई एडीसी दे लेबा कांग्रेस की वर्कर सिंह बीजेपी द चंगलकपदा हराव त्यामना ओपगी थोरम अमा पांगथोखरे बीजेपी के ऑफिस द पांगथोकपा मखोइबु ओपगी थोरम दुदा बीजेपी की इंचार्ज प्रहलाद सिंह पटेल बीजेपी मणिपुर स्टेट की वाइस प्रेसिडेंट आदिम पानमे यावना लुचिंग बक्याना सरुयाखी एल गांगतेना महागना कांग्रेस पार्टी बु थाजदुना चंगलुबदा थाजब कया मंगलकपदगी बीजेपी द यावकपनि हाइखि थरमति द सरुयाकिबा बीजेपी शेड्यूल ट्राइब मोर्चा की वाइस प्रेसिडेंट रमेशना बीजेपी सरकार असिना लमदमसिदा चौखथवांगी खुदोंग चाब कया पिरबसु मणिपुर सरकार ना कोऑपरेशन पीदबना सोथब लमदम अमा ओहनबनि हाइखि The entire district have only 2-3 doctors and a few nurses, that is what I was told, and all the subdivision headquarters are working for Chorchangpur only. Till now they go only, the SDO, they go only for 15th August and 26th January only. This is a total mismanagement. The government should be ashamed of itself as to how they are working.
UNC na chathariba economic blockade yaning da phongdoktuna peaceful coexistence against economic blockade haina mingthonduna January thagi tang mapal daki kaisamthong kendra da INC ki mirep oina chongthokliba MLA Laisom Ibom Chana changsilakhiba khongjang ngasiloshin kre khongjang loisin kiba ka loina na paumi sing da phongdokhiba da economic blockade ki matang da changsin kiba khongjang loisin khrabasu framework agreement manung da yawriba wafam sing Prime Minister Narendra Modi na Imphal da lakpada khanghalu haiba khongjang makhatana changsilagani khongjang asi Manipur gi miyam gi apamba sogatuna changsin gadabani haiba ga loina na kholaw kaya su lauke Bharat Sarkar amade NSCN IM ani na sahi tauna khiba framework agreement ta kari yawl bagi haibadu miyam da mayek sengna khangan gadabani haina UCM CCS ke amade MSU na khongjang changslingai jerakta tongan na maikai kaya dagi su khongjang asibu sogatuna framework agreement ta yawri badu karino haiba khangan gadabani haina dabi taunarakli khurai konsam lekai popular school da UCM amade CCS ke gi liching makada Kurai Konsam Lekai Chokot Khongthang Nupi Lupna Punna Sinduna Framework Agreement between Government of India and NSCN IM Haibasida Miyam gi oiba mipam pangthoktuna warep kaya lokre warep sing manungda NSCN IM amasung Bharat Sarkar na lisingani tagamanga gi August 3 da sign tawna kiba Framework Agreement miyam da khangan gadabani Manipur da puruk kaya na khundabal lamdam amada puruk amagi yaka yenglaga lamgi oiba geographical boundary ethnic line da semba yaroi Kangluk ki mingda naga singtagi oiba state lana leba supra state body political cultural amadi social oiba body thambe yaroi masig mayukta laklabadi Manipur miyam bu singnabani amadi miyam na yapangam loi Manipur da khundaminari ba puruk singi apunbagi saktam thugaibe yaroi haiba warep lauki Khana naina batu da UCM CCS ke yauna tongan balu kaya gi luching bi kaya na sargyaki 2015 gi August ki tang lahum da inakiba framework of agreement asida karigumba ama fawda Manipur gi apun gi sakam da kahin beya ba machak am te yawdi haina ngasi rasti toriba miyori singna media da Miyam gi meeting da yang toina phongduk li adubu makhoi ma urabra khanabra haibadi khangadadi kari gi damakta miyam gi mangda haiba sing adu da miyam gi mo longna ba phongduk tribna habsi acho wona mani Khopum subdivision ge Namkaulong part 3 da BJP da vote thadagadabani haina kihanbaga loinana Congress ki workers sing phurakle BJP na handaki mikhalasida mai pakloi haiba khangduna NSCN IM khaktanatana ZUF kasu chatminare haina Congress ki wangangloi Joy Krishna phongdokre Congress Bhavan da pangthokiba paugi mifam amada mahakna tha sigi taramanga da ZUF ki khulai matik chana paiba kadar kunthra romna Congress da vote piba yaroi BJP da pigadabani natrabadi khudong thiban nangani haina kihalamke Unit Congress Committee ki President Akham Golmei Secretary M Daifo Phomwe yauna Congress worker mari tamthina phurongke Thawang asi ka hen bachat pa singi sajatni masig mayukta Congress na tumina leithokloi mikhalasi niyom chumna pangthok pa yanana ba mari leinaba singna ZUF changhandana ba khonagadabani haiki BJP के NSCN का नग्न जमीने है बिसे लेबाक मियाम खंगनरबनी जेलरंग यूनाइटेड फ्रंट सिनरगा BJP दा वोट पी दब यारोई अदिम पानमई दा वोट थादगदम हाइदुना फोंगना खुलाई पाइबा मियोसिंग सिनरे खोपुम एरिया दा प्रजाद म्यूट मिने चथरक पासिना BJP हाइबा पार्टी से डेमोक्रेसी दा थाजबा प्रजादा मखोई की तौगदब थमक थोरम मदु हाइब ngamdaduna khulai paiba sinare haibase lebak myam punumna khangbiro Khangabo Kendra da BJP ki mirep oriba TS Jadumani gi nomugi oiba political conference ama sangayumpham pulai pokpi ground da pangthokre mipamadu BJP Central Unit ki observer Jagadamba Mal BJP Khangabo Mandal ki President Tomba Khuman Susaryaki Jagadambana chahi taramanga ki Congress ki subnam laingak asina miyam khamtheng na awaba mayok nare anoba awon balengak ama purakna khonabada miyam na punna khona minar si haiki
थौबाल केंद्र तृणमूल की मिरेप चीफ मिनिस्टर ओक्रम इबोबीगा मिखल थेंगनगदौरिबा एल सुरेश की नोमगी पॉलिटिकल कॉन्फ्रेंस थौबाल लेशांग थेम वांगमद पांगथोखरे थौरम अदुदा पार्टी की नेशनल वाइस प्रेसिडेंट मुकुल रॉय नेशनल ऑब्जर्वर सम्राट टोपदर मणिपुर प्रदेश तृणमूल की सीनियर वाइस प्रेसिडेंट टीएच इनाउचा सुसरग्याकी मिरेप एल सुरेश थौबाल केंद्र की चीफ मिनिस्टर थौबाल कैथेल ममाई नानब खक्तनी केंद्र की मनुंग लेबा काचिन कोया की लंबी थोंगी फिबम असुकी मतिक फतबक लोइनाना थंगनब इसिंग फावब फंगदना लेरी हाइकी लीडर में लेरी खंदना माकबु नब चलुबा मतमदा मियाम की मौक चंपायर इलाकांदा प्रजा मियाम की हक करसु लेतना खंबीबा मिनुंची यावदबा मियाम कयामसु उरपदगी ngasi ayak chief minister ka sungsoi chada panagani habaki kala phongpham machin longjarpon वांखै केंद्र कांग्रेस की मिरेप ओक्रम हेनरी बु सौगतपक लोइनाना खन्ना नैनबगी मिफम अमा हता गोलापति पांगथोखरे थौरम अदुदा आसाम की कांग्रेस एमएलए रकीबुल हुसैन एमएलए ओलंधोनी सुसरयाकी बिष्णुपुर म्युनिसिपल काउंसिल की काउंसिलर यावना वार्ड मेंबर मियोय तरा कमंगा बीजेपी यावपदा अयाब पीखरे मखोइबु तरामना ओपगी थौरम अमा बिष्णुपुर केंद्रदा बीजेपी की मिरेप ओइगदौरिबा कोंथौजम कृष्ण कुमार की युमदा पांगथोखरे थौरम अदुदा इलेक्शन मैनेजमेंट कमिटी की कन्वेनर टीएच चाउबा मंडल की प्रेसिडेंट आरके बिमोला सुसरग्याकी सोशल मीडिया दा इज्जत सोकपा याब फोटो कया थागलगलिबसी लेमना थारोय हाइना थांग केंद्र की एमएलए ओइबदा नतना पीडीए की चेयरमैन टी मंगी बाबू नंगसी मोइरांग खुनौदा लेबा मयुमदा पांगथोपा पाउमी सिंग उनबा मदा फोंदोखरे मियो एमना थागलगलिबा फोटो दु मसागी फेसबुक अकाउंट ता फैमिली खंगना अपलोड तौदुना थंबा फोटो ngakani mahaki इज्जत सोकपा याब फोटो थागलगलिबसी मतंगदा इम्फाल वेस्ट की एसपी दा वकटखरे हाइकी हाना ना इन अपलोड तोर थमग्रो फोटो ने अपलोड तौर हजिसे एनीबॉडी ना अकाउंट फेसबुक अकाउंट हांगा येंकान फोटो मैम से लोन उगने अदुना मोइना मदुमाइन फोटो से चंगसेलगा अकाउंट चंगसेलगा फोटो मैम दुदगी मसी मखलगा एडिट तौथुअगा अदुदा राजनीति से मोइना खुदोंग साब लौननबा अदुमाइन होनबा अदुबा थोंग अमने हंदक की मिखलदा लिलोंग केंद्र की ओइना बीजेपी की टिकट तानरबा एमडी लकी अहमद बीजेपी दगी तोकलगा केंद्र से इंडिपेंडेंट मिरेप ओइरिबा वाई अंटास खान सौगतख्रे ngasi लिलोंग हौरेबी मे लेकाइदा मियाम की ओइबा मिफम अमा पांगथोकलबा मतुंग वारेप असि लौखिबनी बीजेपी की लुचिंगबा सिंगी अचान मिरा नाइबा माइनॉरिटी मुस्लिम सिंगबु हंथने येंगबा थवोंग असना पार्टी सिगी दगी तोकननबा फिरेप लौबनी हाइकी परमानेंट इनवाइटेड एग्जीक्यूटिव मेंबर्स वर्कर्स पार्टी वागोई केंद्र की मनुंग चन्ना लेबा युमनाम हुइड्रोम मखालेकाइदा आईएनसी की मिरेप की वर्कर्स सिंगा एनपीपी की मिरेप की वर्कर्स सिंगा मरक्ता थोकनखिबा खन्ना चैनबगी चरांगनबा मरक्ता एमएलए मसा लागलगा नोंमै कापलामी हाइबा थौदोक यानिंगदबा फोंदोक्तुना युमनाम हुइड्रोम मखालेकाइदा नुपी सिंगना वाकत मिफम फंख्रे थौदोसी मतंगदा इलेक्शन कमीशन एक्शन लौखतबा तारगदी मियामना एमएलए बॉयकॉट तौबगा लोइनाना मखल मखा कया की खोंजंग चंगसलगनी हाइरी मार्च निपान केंद्र कुनगा निपान पांथोकदौरिबा अनिसुब तांक की मिखल की मिरेप चे लौथोकपगी मतम ngasi लोइख्रे हौजिक फावदा फंगबा पावगी मतुंगिना लिलोंग अमदि वांगजिंग तेंथा केंद्र की मिरेप अममम मिरेप चे लौथोखिबग लोइनाना थौबाल अमसुंग कक्सिंग डिस्ट्रिक्ट के केंद्र तरादा मिरेप निफुना लंबा तौनरगने लिलोंग केंद्र की एनपीपी की मिरेप डॉक्टर मनीरुद्दीन शेख अमदि वांगजिंग तेंथा केंद्र की मिरेप हौबम रोबेन मिरेप चे लौथोख्रे केंद्र अहुम लेबा तमेंगलोंग डिस्ट्रिक्ट की ओइना मिरेप अमतना मसा मसा की मिरेप चे लौथोकनखिद्रे केंद्र अहुम असिदा पुन्ना मिरेप तराना लंबा तौनरगनी कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन लेबरर्स वेलफेयर एसोसिएशन सिंधुना पांगथोकिबा अहानबा स्टेट लेवल पेंटिंग कंपटीशन की मनामथुम यंथोख्रे मणिपुर प्रेस क्लब पांगथोकिबा थोरम अदुदा आर्ट एंड कल्चर की डायरेक्टर डॉक्टर के सुशीला पद्मश्री अवार्डी एल नबकिशोर डॉक्टर धनवीर लाइश्रम अमदे इबोतोम्बी खुमन्ना सरग्याखे पांगथोकिबा पेंटिंग कंपटीशन अदुदा क्लास 2 दगी 5 फावबदा मार्टिन तोंग्ब्रम जुलियाना थोइदिंगजम अमदे दौलस लंबामयमना अहानबा अनिसुब अमदे अहुमसुब पोजीशन ताखे अदुगा क्लास 6 दगी 10 फावबदा वेनिस कैशाम तेलेम खाइडेम अमदे
Laikram Lanchen Bana Ahanba Ani Shubamadi Ahum Suba position Taki. Kumbi Shetupur Mayalekai the known Saba Ibudo Pakambagi Sanglen among us Sangakre, Sanganasi Shanasam Premchandra Maitena, Achanga Senpam Putokuna Katpani. Tawamati the ward number 2 gi councillor W. Priyoranjan Amadilekai gi Alaman Kasu Sarvyaki. Manipur Proletariat People's Democratic Union ke Ahanba Foundation de Thoram Manipur Press Club the Pangthokre Thoramadu the Amjug President Wangkepcha Samjai All Manipur Road Transport Drivers and Motor Workers Union ge General Secretary M Anil Amasung Union Nasi President Megachandra Susargyaki Wangkepcha Samjaina Supam Nampam Kangdabadagi Apang Basu Nomduna Hingna Bakonariba Sinmi Singbo Namtana Bakona Bigano Sinmi Singna Awa Ana Tarba Matamda Miam Namating Pangbiu Gamena Sinmi Singi Fatorang Matikjana Pakalaba Matam Data Afaba Kunai Ama Oigani Haki. Rongmai Students Organization Manipur na Sinduna Nomagi Oiba Seminar Galoina na Career Guidance Thorum Ama Indoor Stadium Tamenglong the Pangthokre Thorumaduda Christian Heritage Institute United Builders School Christian Grammar School PL Institute Amasung Tamenglong Higher Secondary School gi Mahiroi Chatuk Lomna Sarugyaki Journal Education Officer Tamenglong Kadi Kamai SDC Tamenglong Namngalung Kamai DC Tamenglong Eramba Dichangmang Pamaina Resource Person Oina Wangangki Nongchup Impal Lomi Shinmi Chokotharang Loop Impal West ki Tarakanipal Suba Foundation Dega Marilainana Mongsangai All Age Home da Lomi Singna Puthok Jaba Chanana Polom Kaya Kudol Tamkre Economic Blockade na Manipur Miam the Piriba Chaiteng Haiba Wakalon the Pangthoki Vithorum Aduda All Manipur Progressive Farmers Association ki President L Dhanamaite Loop Asigi President Achom Moirang Thoi Home Asigi Warden Sonamani Shu Sarwyaki Sanginatak Academy New Delhi gi meeting Makhada Reporter of Wari Liba Manipur Amasung Library and Educational Guidance cum Cultural Organization Elang Khangpopiga Kushamnaduna Numit Humni Chathagadaba Ramayan Wari Liba Festival Elang Khangpopi Mayai Mandapta Hokre Haudopagi Thoramda Jain Manipur Dance Academy gi Director U Opendra Reporter of Wari Liba Manipur gi President K Kunjo Elang Khangpopi High School gi Headmaster Oiramba A Ivo Themsu Sarugyaki Festival Asida District Ahumdagi Lakpa Wari Liba Miyoi Tarukna Sarugyakani Ramayan gi Mari Shuba Saruki Manungda Ramna Sugribaga Marup Sanabadagi Hauraga Paring Naina Chathagani Hari Thailand gi Tiffany Show Theatre Pattayada Marstara the Pangthokadoriba Miss International Queen Lisingani Tarakatareta India gi Mahut Sinduna Sarugyaru Gadoriba BSS Huirem Thasi gi Kungatarukta India Thadok Lagani Manipur Press Club the Pangthokpa Paugi Mifam Amada BSS na Changdam Nabasida Malem gi Lebak Kungani Pandagi Miyoishingna Sarugyagani India Government transgender singbo ahum suba gender ni haina sakhanglabasu ngasi phawba karigumba mateng amata phangdabasi laibak thibani ma ki handaki khongchat asida Manipur Government amade organization singna thongna hapiyo haiki Tangjeng Khunjau dagi and Opena Umai B Macha ani People for Animal Manipur de sinakre amaromda JNB Liak Kulen gi staff singna su Sloloris ama thawal wang mat tabadagi El Kulana Lil amasu sinakre hari International Year Day Manipur Dasu Mars Ahumda Lamphelta Leba Medical Directorate Pangthokadori Thoromasi National Program for Prevention and Control of Deafness Amasung National Health Mission Manipur na Singadabani Directorate Office ta Pangthokpa Paugi Mifamda State Mission Director Dr. O Ibom Chana Numit asida nata dabadaki ngathok nanaba khonabada miyamgi thaudang haibasida state ki thakta layekpa changdamnaba ma class 6 tagi 8 fawba pangthokani Class 9 dagi 12 fawgi oina sport essay writing changdamnaba pangthokani Manipur da miyo lising humphuromna na tabagi chang wat na lairibasi hantanaba honabada ekoi khudimangna achoba thaudang lawminase haiki Angang pokta ngari da khuri na ta de se khamur de knowledge to do ni no adugi importance to level ni na khoina
अमाबाबु सितानदनबा कोई फर्दर प्रोग्राम से सथरबनिना मसिगे अवेयरनेस से खंगौदबा सितानदनबा यावसु अखोई अमुका हेल्थ एम्फेसिस पिनना गोइना अखोई थर्ड मार्च इज द अखोई इंटरनेशनल एयर केयर डे हैदना नुमेरम अखोई ऑब्जर्व मणिपुर स्टेट कला एकेडमी नसिंदुना सुमांग लीला संगलेंदा चथरिबा निफुगमंगा सुबा सुमांग लीला कुमाईगी ngasi मापल निचनबा नुमिता नुपा कांगलुकी लीला होख्रे ngasi मम्मी आर्टिस्ट एसोसिएशन गे थाजेगी मंगाल उठख्रे हिरमसिदा रिपोर्ट मा लीला नंदिकेशन निथकजाना इरगन नरेंद्र निगोमद लमजिन लमताकनी लीला सनम तोमिना सक्तम लांगलिब इबोहन की मचानुपा अहल रिपोर्टर इबुंगो कौबा अमा एसपी इंगो साना सक्तम लांगलिब ओसी अथौ अमसुंग वहेंगबम लोकेन सक्तम लांगलिब साजौना अरोन पाव अमा फोंगबगी वाहौदगी हातखी देनी लिगमाबमना सक्तम लांगलिब इबोहन की मचानुपा यायम माइपाकना बीडीएफ ओइना थबक तौदना ओसी अथौबगी युमदा पोस्टिंग ताबदगी युम अदुदा थबक तौदना लैबा आरके सनातन सक्तम लांग थाजग थेंनखी थाजना मथौना हापदगी माइपाक लाइक कन्ना पादना एमसीएस दा माइपाकतुना एसडीपीओ ओइबा ngamखी माइपाकना ट्रेनिंग चटलिङैदा साजौना मोइरांग थेम nganbana सक्तम लांगबा माइपाक की मसन नुपी मतौ नुपी ओइबगी इजिकाय खुनबा मंगहनखी माइपाकना एसडीपीओ ओइरब मतुंग मयामबा हातखिबगी लंगला लंगिन खंगबदगी साजौगु फारग परकपदा मतौना थांगना थिंदना हातखी ओसी अंगवबुसु मारांगी मतुंग फारबना लीला की पलोय ओइखी लीला असिदा मबुक सेप पुलिस इंस्पेक्टर अथौगी लंचत सजत फत्तब ऑफिसर नि हायना उतनब होनबद माके यिमदा थबक तौबी थाजा खक्तदा ताइनबसिना मपुंग फाव वाटपगुम कुहल्ली अथौ अमसुंग साजौ पुल्लगा अरोनबा थबक तौबगी ममी अमत तादबना लीला की पलोय पुरकनब होनबद लमुकनगे तौबु मतंग याहल्ली जोसेफना सक्तम लांगलिबा पुलिस ड्राइवर पुंसी अमसुंग नावरेम शंकरना सक्तम लांगलिबा इंस्पेक्टर थोइबीना वरी मपुम थोइना कानब पीद्रबसु नोकपगे नुंगारब महौ अमा पीबसु थगतनिंगाइनी नाउना लिंखतप लीला लुप अमा ओबना चांगदमनबगी चना पथाप मतुंग इन चांगदमनब यावद्रबसु लीला असि चांगदमनब याव याना फजरे हाइनिंगी चथरिब कुमै असिगी नुपा कांगलुप की निनी चांबा हेंग निथिन पुंग अनि ताब मतमदन चुमफ्रांग क्रिएटिव आर्टिस्ट एसोसिएशन की खुबा खोनम उल्लगनी कैमरामैन नानाग लोइना पाउदम जरिब निंगथ खंगम सना जाव मितै इवो यामा समांगलिगा संगे म्यांमार पुसिलपा इंटरनेशनल मार्केट लुपा लाख यांखैरों ओइगदबा WY टेबलेट लिसिंग मंगा मदे चुरुप विन कार्टून अमक कोनना नुपा अमा मोरेद लेबा कस्टमना फारे फारब मियोय अदुदी सोसो चही कुंठाग तरेत अपोकपा वाव आउटा तामु बाजार के वार्ड नंबर 9 दगिनी पोलम सिंह असिगा कोनना महक मोरेगी वार्ड नंबर 6 तलेबा ताली रोतगी फाबनी मसिग मतंगदा मोरेगी कस्टम प्रिवेंटिव फोर्स की सुपरिटेंडेंट WH के लुवांगना वाफों के फोंदोकी 5000 एम्बिटामिन टेबलेट यावुथेनी आयुनुपासी फारगा कोइना सम ऑफिसर बोरागा मखा थाबा थाउ चथरी अदुगा मुजिकी हारिबा 5000 टेबलेट सी इंटरनेशनल मार्केट ता 50 लाख कुंबी वैल्यू होइनी अदुगा नसागी विन 10 पैकेट ना रुपा तानिपा नुबा पर पैकेट ता 80 रुपीस नुबा होइनी मखा थाबा थाउ सी कोई रूल की मतुंग चथरी थासी की तरह निपाल द कबोले काय दलेबा चिल्ड्रन होम द क्लास 3 खक्त तमलिबा पांगई लाइरम मपाल दगे तोंजम ऋषिकांतना होम की बाथरूम द थौरी यालगा सिखिबगी थौदोक देसाम नाचिन लवे हिरम सिदा होम की अथॉरिटी की माइके दगी तुमिन लेशन बगी थौंग यानिंगदे मिसीएसी की मतंग द इंक्वायरी कमिटी अमा सेमदुना कुपना थिगत कदबनी लोइनाना मरा लेरब खुदिमक आइन की मतुंगिना चैराक फंगन गदबनी हाइदे महिरोयसना लेखिदबदा देसामना अवाब फोंदोपग लोइनाना असिगुंबा थबक अमुक हना थोक्तब ओइरसनु हारि हौजिक सानबगी पाउमुक लोबिरसी
ngasi sanabagi pauda WSWC na state level kabaddi championship ki winner oikre Oriental Club Khongmon Manjilna Golden Jubilee Yausang Sports Festival ki sarko moina chatharkiba championship asigi ngasi sanakiba final da WSWC wabgaina laka nambol lorem bambu point taraganipal mapanda maithiba piduna winner oikibani loishinbagi thoramda IMC ki chairperson oiramba Animai Sharma B Achoba Sharma susorgyaki Awang Kuno Youth Development Association na Sinduna Club asigi ground da team kungamari na sorgyaduna chathariba state level 7-a-side village men's soccer football men's open football tournament ki ngasi sanagadaba ahanba match da FC Texam laktabadagi SYC Yumnam Kuno na walk over lawkre Anishuba match ki sanakibda FC Lukerna BMST tabung khokpu goal ahum amada maithip piki Ahum suba match ki sanakibda FC Kiam Gaibu WSC Ngairangbamna goal taret mangada amadi mari suba match ki sanakibda FC Achan Bigaina FC Topu goal manga amada maithip pikrai Awangeka Youth Progressive Union Alipur Pasoi na Sinduna Club asigi ground da team Tarana group ani thokna khaidoktuna ngasidagi first level mini boys volleyball tournament hokre ngasi sanakiba match ta Alipur Pasoi na SCTL Urem Bamboo set ahum ama kungamathoi kungataru kunganithoi kungamanga amade kungamanga taraga mapal da maithipiki Yawa Sinjamena Sinduna Club asigi ground da team taraga mangana group mari thokna khaidoktuna chathariba ahanba 4-a-side open football tournament ki ngasi sanakiba ahanba match ta LAFC Lamjauna Rainbow FC Sapam Lekai bu goal manga ama anishuba match ki sanakiba dana Blackwater FC Thambal khongna Yawa Sinjame bu goal mari anida ahum suba match ki sanakiba dana Bhavishya FC Thokrom Lekai Nasio FC Kheti Lekai bu Mari Suba match ki sanaki bada SWC FC Khongmana SSU Sangai Patpo goal Mari Ahumda amade Manga Suba match ki sanaki bada PUC Kairangna CITYC Hairokpo goal Amasinoda Maithip Pikrai All Manipur Football Association na Sinduna Kunganipan Suba Junior Boys Inter-District Football Tournament March Kundagi Haurakani Lising Chamapal Marputra Mapangi January Amadaki Lising Anigi December Kuntragamatoi Fawa the Pokpa Sanar Singna Tournament Nasida Sorgyakani District Association Singna March Tara Paugi Manungda Entry Pishina Bakanghali AFC Asian Cup qualifying round the Sorgyana Nabagidamak India team Semnanaba Mars Amadagi Goa the Chathakadoriba coaching the El Ronibala Tanubo goalkeeper ki coach oina All India Football Federation Hapre Hosisanabagi Makataba Pau Boyan Thousand the game of Manipur Police Sports Club Team Bina Kripsa Polo Club Naurim Thongo Maitiba Biduna Sathariba Tari Super 57 Mountain Division Polo Tournament ki quarter final Sankre Manipur Horse Riding and Polo Association Sinduna Imphal gi Mapal Gangjibungda 57 Mountain Division sponsor Togduna Thasi ki tang tara mapaldagi polo team tara ni choina saruk yaduna sathariba tari suba 57 Mountain Division Polo Tournament ki ngasi sanakiba match da Manipur Police Sports Club Team Bina Kripsa Polo Club Naurim Thongbu Panjal Nipal manga da maithiba bituna quarter final sangkhibani Manipur Police Sports Club Team B gi mai pakpagi Panjal Singadu TIS Kaubana match ki ahanba ani suba mati ahum suba sakarda Panjil ahum ai khabana match ki ahanba mati ani suba sakarda Panjil ahum chankhi atopa Panjal ani eduna T Prati Kumar amati TIS nopo nganbana match ki mari suba sakarda Panjil amamam chanduna match asi mai pakhibani maiti orba Kripsa Polo Club Naurim Thonggi Panjil manga adu Alex na match ki ahanba ahum suba mati mari suba sakarda Panjil ahum chankhi atopa Panjil ani eduna dollar na match ki ahanba madi ahum suba sakarda chankhibani Chathariba tournament asigi hayeng ahanba match da Singkhai Humba Polo Club Team A Kongpal amadi Imphal Riding Club Lamphelga sanagani ani suba match da KNMM Riding School Singjamai amadi Mairaba Polo Club Team A Khoyathongga sanagani Manipur Cricket Association Sinduna Luang Sangbamgi Luang Popa Cricket Stadium da Thasi ke tang tara mapaldagi team kunna saruk yaduna sathariba ahanba MCA Luang Popa 2020 trophy gi ngasi sanakiba ahanba match da Force K3 gauna YSC High School bu wicket nipal da maitiba pikre
YSC High School na toss ngamduna ahan ba betting toboda over taranipal gi manungda over taratare ka ball marida wicket loina turaga run marfu tramanga khak lauki masi gi paukhumda ani suba betting tokiba force khetri gauna over tara humdoi ga ball amada wicket ani khak turaga api ba target adu yauduna match asi mai pakibani ngasi sanakiba match asida force khetri gaugi sanaroi kasimna wicket mari amadi ball kuntra humdoi da run kumanga loduna man of the match takre Trophy Sigi Singasi Sanakiba Anishaba Mersta Eastern Sporting Union Wankaina Napsa Khai Impalbu wicket Marida Maitiba Piki Napsa Khai Impal na tos ngamduna apibo over kunda wicket manga turaga run marfu tara lauki masigi paukhumda Anishaba betting tokiba Eastern Sporting Union Wankaina over tara mapalda wicket tarukhak turaga apiba target adu yauduna match sasi mai pakibani match sasi dasu Eastern Sporting Union Wankai gi sanaroi mihulna wicket ahum amadi ball nifu mapalda run nifu humdoi lauduna man of the match takre hayeng ayuk RRCC amadi SCCC singjamaiga sanagani Anishaba match da cyclone thangmai banamadi PCL ga sanagani Pigliba angang singbu football masana gi ano technique skill sing tambi tapiduna Manipur da apaba sanari sing puthongna gi pandamda All Manipur Football Association sahi khuding gi leptana Manipur gi tongan ba mafam sing da pangtutuna lakpa grassroots football development gi saruk ama oina Kumal lampak artificial tab ground da sahi taruk gi nifal mapal tara amadi sahi tara mathoi tara ni gi category ahum thokna khaidokuna nupa masa amadi nipi masa sing gi waiba tha ahum gi grassroots program da saruk yagadaba Pigliba angang sing da uniform sing yang thokre thoram masida Manipur Olympic Association ki secretary Sunin Elangbam All Manipur Football Association ki president S Sanatomba Association ki assistant general secretary L Joti Moiroi treasurer L Dinamani amadi Manipur Olympic Association ki vice president K Baruni Su saruk yaki Thahum pangthokadoriba grassroots program asida NIS football coach AFCC license holder TH Tomba AFCC license holder B Pro Pass T Bomsa grassroots leader L Sanjit N Sanathoy amadi Ais Thoina angang singda football masana gi anoba skill amadi technique sing tambi tapi gadori thoram masiga mari lenana Manipur Olympic Association gi general secretary Sunin Elangbam na phongdokibada Manipur gi damakta ya mai papa amasong apagi Manipur singa nation asida akoi achouba contribution nation building akoi maduda akoi sau ajaba phangbasi akoi lamdam basi akoi sautuk chaningai ne Amaramda All Manipur Football Association ki president S Sanatomana grassroots football abisi grassroots state hauraga mitu khuri oinba obuya oinba tuhun chanamba habdu angang oiba sei taruk tin mugi brain sida chuhemba haitai ingdam ketawa mu chimma ma chu sangba Sam Khagempalina Sajing Cricket Club Lilong Sajing bu maiti bapiduna manga suba 2020 Manipur Veteran Cricket Tournament ki final sangkhre tha sigi tang kolum noite sanagadoriba aroiba match ta Cyclone thangmaiban ga sanaragani Manipur Veteran Cricket Association da sinduna Oriental College Model Higher Secondary School ground da mamang thagi tang kunteretagi team taran group ani thongna khadoktuna chathariba manga suba 2020 Manipur Veteran Cricket Tournament ki ngasi sanakiba ani suba semi final match da Sam Khagempalina Sajing Cricket Club Lilong Sajing bu run taratareta maiti bapiduna final sangkhibani Sam Khagempalina toss ngamduna ahan ba betting toboda apiba over kunda wicket tare turaga run samaga tarataruk lokhi masigi paukhumda ani suba betting tokiba Sajing Cricket Club Lilong Sajingna over tarani parga ball anida wicket loina turaga run marfu tara mapan khak logduna match sasi maiti khibani ngasi sanakiba match asida Sam Khagempali gi sanaroi Jodibana over ahumda wicket mari logduna man of the match takre Khas tapam mani slow ne ahum suba maglang Mahadeva Mini Boys Open Volleyball Tournament ki final da MYDC team A maglang amadi IGO oinam ga sanaragani Maglang Youth Development Club Maglang na sinduna club asigi ground da tha sigi tang tara tarutagi team tara mathoina group mari thongna khaidoktuna chathariba ahum suba Maglang Mahadeva Mini Boys Open Volleyball Tournament ki ngasi sanakiba ahanba semi final match da MYDC team A Maglang na
AMYC Andro Maseng Patpu set ahum ama kun manga tara mapal kun manga tara nipal kun manga kun teret amadi kun manga tara mapal da mighty biduna final sangkibani tournament asigi ani suba semi final match ki sanakibada IGO oinamna Alipu Passoibo set ahum sino kun manga tara teret kun manga kun mathoi amadi kun manga tara mapal da mighty biduna final sangkibani sathari tournament sigi aroiba match hayeng tilpung ani tabada MYDC team e maklang amadi IGO oinamga sanaragani Light Youth Club ang thana sinduna club asigi grounda tha sigi tang tarani thoitigi team tarani thoina group mari thokna khaidukuna chathariba manga subadhanabi trophy gi ngasi sanakiba ahanba mesta Huikap FC na Shell FC wangkhaibu goal ani sinoda mighty ba pikre Huikap FC gi mai papu gi goal ani du ke gonadha amadi S Arunna match ki kun suba madi kun thrani pal suba minute sanki tournament asigi ani suba match ki sanakibada LYCA ang thana YDC khoirombu goal ama sinoda mighty ba pikre LYCA ang thagi mai papu gi goal adu MD Sanayaina match ki tarani pal suba minute sanki bani Hausi ay nga sagi pau mong pizeri. Ngasi gi oi kibai nga sagi pau da ICAR lampen party gi pirpa pau gi matung ina ngasi gi khwai gi sakiba degree Celsius kun ma thoi dasmik mafal khwai gi ingba degree Celsius tara ma thoi dasmik ani nungshit yaw bo ising manan gi sang ayukta sa da maripu nungtil da sa da humpuni thoi oiki ngasi nong chukide Hausi lo isla pada ngasi maru be pau amuka na pizeri Congress ki election ki manifesto ngasi phongkre Nicholas the miyam na mai partner sakti sinarak labadi lagliba chahi manga gi manungda thabak phangdiba naha lak ahum thabak phangangani hari Manipur gi ngapkai da sinara pakhudima mayuk nabang loinana issue asida India government tak kaidong nungdangak noloy haina Chief Minister Okram Ibobina phongdokre amade Congress lengang na tongan group sing da ngaya ki rajniti tawduna fundamental group sing mache tahna na bakonari haina BJP gi wangang loi nongkumbam birena maralsi ngasi di ISTV ni pijal pau matang sino jere ming tabiri busing bomkana kurjari